ꯅꯅꯝꯗꯨ ꯐꯅꯌꯥꯝ ꯅꯥꯔꯝꯃꯅꯤꯅꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯗꯅ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ ꯁꯥꯔ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯊꯣꯛꯈꯤꯕꯅꯣ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯁꯥꯔ ꯈꯪꯗꯕ ꯌꯥꯔꯣꯏ ꯅꯪꯕꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯛꯄꯒꯤ ꯃꯔꯝꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯆꯤꯊꯗꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯁꯦ ꯍꯥꯏꯌꯨ ꯁꯦ ꯁꯥꯔ ꯃꯇꯝꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯅꯈꯣꯏꯗꯤ ꯂꯣꯏꯅ ꯁꯥꯟꯅ ꯂꯩꯔꯕꯣ ꯍꯩꯃꯥ ꯇꯣꯝꯕ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ 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 ꯆꯤꯡꯈꯩ ꯅꯦꯅꯦ ꯂꯥꯛꯑꯦꯅꯦ ꯉꯥꯏꯈꯣ ꯏꯁꯤꯡꯁꯦ ꯄꯨꯃꯤꯟꯅꯈꯤꯁꯦ ꯆꯤꯡꯈꯩ ꯍꯥꯅꯤꯅꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯍꯟꯗꯛ ꯃꯔꯛꯁꯦ ꯆꯥꯕꯒ ꯅꯕꯨꯛ ꯏꯊꯟ ꯊꯟꯗ꯭ꯔꯕꯣ ꯅꯤꯅꯦ ꯊꯜꯂꯤꯗ ꯑꯗꯨꯝ ꯊꯜꯂꯤ ꯅꯪ ꯌꯦꯡꯕꯗ ꯌꯥꯗꯦ ꯅꯌꯥꯡꯒꯗꯣ ꯌꯥꯝꯅ ꯀꯪꯉꯦ ꯅꯍꯥꯟ ꯃꯈꯩꯒ ꯁꯨꯃꯥꯟ ꯃꯥꯟꯅꯗꯦ ꯅꯤꯅꯦ ꯀꯪꯗꯦꯗ ꯅꯤꯅꯦꯅ ꯁꯨꯝ ꯃꯥꯟꯕꯅꯤ ꯐꯔꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯤꯅꯦꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯆꯤꯜꯂꯤꯁꯦ ꯀꯥꯏꯊꯣꯛꯂꯒꯅꯦ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯗꯣꯔꯤꯕꯅꯤ ꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯅꯤꯅꯦꯅ ꯆꯤꯟꯕꯤꯕ ꯑꯩꯒꯤ ꯁꯅꯥꯁꯦ ꯁꯤ ꯑꯣꯏꯅ ꯀꯥꯏꯔꯁꯤ ꯀꯩꯗꯧꯕꯒꯤ ꯀꯥꯏꯗꯣꯏꯅꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯦꯜ ꯂꯩꯔꯀꯥꯟꯗꯅꯦ ꯑꯃꯃꯝ ꯂꯣꯏꯅ ꯁꯥꯕꯤꯗꯣꯏꯅꯦ ꯅꯣꯡꯌꯥꯏ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯑꯣꯔꯐꯥꯟ ꯍꯣꯝꯅꯦ ꯍꯥꯏꯗꯨꯅ ꯅꯤꯅꯦꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯖꯔꯦ ꯉꯁꯤ ꯑꯍꯤꯡꯗꯒꯤꯗꯤꯅꯦ ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯅ ꯆꯠꯈ꯭ꯔꯁꯤ ꯍꯥ ꯀꯗꯥꯏꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯈꯟꯅꯔꯁꯤ ꯍꯥꯏ ꯑꯁꯤꯗꯤ ꯅꯍꯥꯟꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯐꯕ ꯑꯉꯥꯡꯁꯤꯡꯗꯨꯅꯤꯅꯦ ꯐꯩ ꯃꯁꯤ ꯍꯦ ꯂꯥꯎ ꯆꯪꯉꯨ 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 ꯍꯦ ꯁꯣꯝ ꯂꯥꯛꯑꯣ ꯇꯥꯗ ꯀꯩꯅꯣꯝ ꯈꯪꯒꯦꯕ ꯀꯔꯤ ꯁꯣꯝꯗ ꯑꯉꯥꯡꯅꯤ ꯈꯛ ꯆꯦꯟꯈꯤꯕ ꯎꯕ꯭ꯔꯣ ꯁꯣꯝ ꯆꯦꯟꯈꯤꯕꯅꯤ ꯂꯥꯛꯑꯣꯏ ꯁꯣꯝ ꯆꯦꯟꯈ꯭ꯔꯦ ꯄꯥꯈꯠꯀꯅꯨ ꯄꯥꯈꯠꯀꯅꯨ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯈꯨꯔꯥꯇꯣꯟ ꯀꯧꯏ ꯉꯁꯤꯗꯒꯤꯗꯤ ꯅꯕꯥꯅꯤ ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯗꯕꯅꯤꯀꯣ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯪꯂꯥꯟ ꯁꯥꯒꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯪꯐꯥꯎꯅꯕ ꯉꯝꯗꯗꯅ
ꯍꯧꯈ꯭ꯔꯕ ꯃꯇꯝ ꯆꯍꯤ ꯑꯃ ꯑꯅꯤꯁꯦ ꯅꯤꯡꯉꯝꯗꯕ ꯆꯍꯤ ꯑꯣꯏꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯌꯦꯠꯀꯤ ꯑꯣꯏꯒꯤ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯂꯦꯞꯂꯔꯕꯗ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯂꯥꯏꯔꯕ ꯏꯅꯥ ꯈꯨꯟꯕ ꯂꯩꯇꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯣꯏꯗꯅ ꯂꯤꯡꯕ ꯉꯝꯂꯒꯅꯤ ꯈꯨꯔꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ 이씨 파절해 지디 보토니 염디 바자래 거울함 띠용 아 염재미 라이브라 아 염재미 라이브로 ꯀꯅꯥ ꯀꯔꯤ ꯍꯪꯕ 따모 ꯑꯩꯈꯣꯏ ꯀꯩꯅꯣ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ 따모디 맛색수 아이고. 얌 파절해 ꯌꯦꯡꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥ ꯑꯩꯕꯣ ꯅꯠꯇꯦ ꯅꯈꯣꯏ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦꯕꯅꯣ 아 따모 거의 타타 컴퍼니ꯒꯤ 미호이싱 오이린 ꯌꯨꯝꯒꯤ ꯗꯦꯀꯣꯔꯦꯁꯟ ꯐꯔꯅꯤꯆꯔꯒꯤ ꯑꯥꯏꯇꯦꯝ ꯈꯔ ꯌꯥꯎꯔꯦ ꯑꯗꯨ ꯈꯔ ꯌꯦꯡꯕꯤꯔꯣꯅꯦ ꯇꯥꯃꯣ ꯑꯗꯨꯒꯤꯔꯥ ꯌꯨꯝꯒꯤ ꯁꯣꯐꯥ ꯅꯨꯡꯐꯥ ꯈꯔ ꯌꯦꯡꯒꯦꯅ ꯈꯜꯂꯝꯕꯅꯦ ꯃꯇꯥꯡ ꯆꯥꯔꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯔꯨꯝ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯁꯣꯝꯒꯤ ꯑꯦꯁꯤꯁꯦ ꯃꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯐꯕ ꯅꯈꯣꯏ ꯀꯝꯄꯦꯅꯤꯒꯤ ꯈꯔ ꯐꯕ ꯑꯃ ꯁꯤꯟꯁꯤ ꯑꯣ ꯀꯣꯏꯗ ꯂꯣꯏꯅ ꯂꯩꯔꯦꯕ ꯍꯌꯦꯡꯗꯣ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯦꯝꯒꯅꯤ ꯑꯗꯨꯗꯤ ꯆꯠꯂꯁꯤ
ꯀꯝꯗꯧꯔꯦ ꯈꯨꯔꯥꯇꯣꯟ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯆꯔꯦ ꯈꯨꯔꯥꯇꯣꯟ ꯍꯥ ꯍꯟꯗꯛꯀꯤ ꯊꯥ ꯈꯔꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯦꯅꯦꯀꯣ ꯍꯧꯖꯤꯛꯇꯤ ꯂꯩꯉꯥꯛꯇꯒꯤ ꯂꯥꯛꯄ ꯁꯦꯟꯗꯣ ꯃꯇꯝ ꯈꯔ ꯐꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯥꯏꯕ ꯇꯥꯔꯤꯌꯦ ꯅꯤꯅꯦ ꯑꯉꯥꯡꯁꯤꯡꯒꯤꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯌꯨꯝꯗꯣ ꯃꯤꯁꯨ ꯂꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯇꯣꯟꯒꯤꯗꯅꯦ ꯌꯨꯝꯗꯣ ꯃꯆꯦꯠ ꯈꯔ ꯌꯣꯟꯒꯦꯅ ꯉꯥꯡꯅꯔꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯍꯣꯜꯁꯦꯜꯗꯒꯤꯅꯦ ꯁꯣꯠꯅꯅꯕ ꯑꯩꯅ ꯉꯥꯡꯅꯔꯝꯃꯕꯅꯦ ꯐꯔꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯤꯅꯦꯒꯤ ꯁꯅꯥ ꯃꯆꯥ ꯑꯃ ꯆꯤꯜꯂꯤꯁꯦ ꯀꯥꯏꯊꯣꯛꯂꯒꯅꯦ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯗꯣꯔꯤꯕꯅꯤ ꯈꯨꯔꯥꯇꯣꯟ ꯑꯧ ꯁꯥꯔ ꯈꯨꯔꯥꯇꯣꯟ ꯂꯥꯛꯄꯤꯔꯦ ꯂꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯒꯤꯗ ꯈꯨꯔꯥꯇꯣꯟ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯕꯤꯒꯦ ꯀꯩꯗꯧꯅꯤ MLA ꯃꯤꯅꯤꯁꯇꯔꯒꯤꯗ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕꯕꯨ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯅꯕ ꯅꯠꯇꯅ ꯀꯔꯤ ꯑꯣꯏꯅꯤ ꯁꯥꯔ ꯈꯨꯔꯥꯇꯣꯟ ꯁꯤꯃ ꯅꯠꯇꯦ ꯈꯨꯔꯥꯇꯣꯟ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯈꯨꯔꯥꯇꯣꯟ ꯁꯤꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯁꯦꯟꯕꯨ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯏ ꯍꯥꯏꯅ ꯇꯥꯔꯤꯅꯦ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯗ ꯁꯥꯔ ꯑꯣꯟꯊꯣꯛꯄ ꯈꯨꯔꯥꯇꯣꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯜꯂꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯦ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯏꯅꯦ ꯈꯨꯔꯥꯇꯣꯟ ꯐꯔꯦ ꯅꯠꯇꯦ ꯈꯨꯔꯥꯇꯣꯟ ꯂꯦꯡꯕꯤꯔꯛꯄꯕꯨ ꯁꯥꯔ ꯁꯨꯝꯗꯧꯕꯅꯤ ꯁꯥꯔ SSAꯒꯤ ꯃꯈꯥꯗ ꯃꯥꯂꯣꯝꯗ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯕꯒꯤ ꯐꯥꯏꯜ ꯑꯃ ꯊꯥꯒꯠꯈꯤꯕꯗꯨꯕꯨ ꯃꯗꯨꯒꯤ ꯐꯥꯏꯜꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯐꯥꯏꯜꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯣꯏ ꯑꯩꯉꯣꯟꯗꯒꯤ ꯐꯥꯏꯜꯗꯣ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯖꯨꯀꯦꯁꯟꯗ ꯃꯗꯨꯒꯤ ꯐꯥꯏꯜꯗꯣ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯈꯨꯔꯥꯇꯣꯟ ꯅꯠꯇ꯭ꯔꯒ ꯈꯨꯔꯥꯇꯣꯟꯒꯤ ꯑꯉꯥꯡ ꯑꯃ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯟꯕꯤꯔꯣ ꯑꯗꯨꯒ ꯐꯥꯏꯜꯗꯣ ꯂꯧꯊꯣꯛꯄꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯔ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅꯕ ꯁꯥꯔꯅ ꯍꯣꯠꯅꯕꯤꯕ ꯇꯥꯏ ꯍꯣꯏꯅꯦ ꯇꯧꯔꯁꯤꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯐꯅꯤ ꯈꯨꯔꯥꯇꯣꯟ ꯑꯩ ꯂꯩꯕꯤꯔꯣ ꯌꯧꯖꯔꯦ ꯁꯥꯔ ꯀꯩꯒꯤꯅꯣ ꯈꯨꯔꯥꯇꯣꯟ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯒ ꯃꯌꯥꯝ ꯂꯩꯗꯅ ꯇꯧꯔꯤꯁꯤꯕꯣ ꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯐꯕ ꯑꯝꯇ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯈꯔꯇ ꯑꯣꯏꯔꯁꯨ ꯀꯣꯛꯄꯤꯅꯕ ꯒꯣꯕꯤꯟꯗꯕꯨ ꯈꯨꯔꯨꯝꯗꯕ ꯌꯥꯗꯕꯅꯤꯅꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ
lao lao. Kuru lay daragane korumchi. Ha, heyeng di aro hey. Kaino matam yam le chidi. Hai, hoi halai phone thamo. As, ai ko na toroke, tamni wari saje ba. Halai ba. Thamo ko. Tabak subam da phone tawna sum matam mangal ler brane. Abong. School lama sabdo, adu sulo sila ena hai ko. Adu ge sen thong gi wari sum saram mani. Phai. Ado shinmi singi sen thum khara piyo idu pi khara bro. Hoi, ayam lo sila. Oh, phai. Ai, yengoi. Sen gi lai rem bina ne, makhong na thong na la ingi sida ne. Akhoi na khoi tawi abu khara ta ho sine. Ha. Ai phone am lo to. Thare. Ado asongi school dong tang yeng selu sidana. Siso yam lo sila. Asongi sidi pra lo rangum. Kurator, lakbiri. Songi hana yengara, karungi hana yengani. Songi ko lo so, asongi hanan lo. Songi je. Songi si yengusi. Amtangai bi ko ba. Kari hangbigadaba. La 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 la. Yeah. Nahanong mabas ngabamda thengnabado natro. Mani. Govindana chanbidana ngasi su mafam sida aikoi punna unahale. Numituda wadi ngangde muna sum yengbaduda ngangba ngamjadaba oina khallure. Amuk hanna thengnarakigani unarakani haibagi thajaba laitraba mapoksida. Ngasi thoibiga amoina unaba phangmasida. Ha. Kari haigani karamba waina phongdokani. Haiba khangkhidabanina. Nabani hana khangnabro? Khangnade. Che, jasira. Chasi. Ngaiko, thoibi. Nangi ngaksamda siriba liktuna nanakta laikiba numittugi thawdoktudi nang ningsingliba natra? Noma kariguma thawdok amadagi miyoi kharna aibu tanarakhi.
ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯂꯩꯔꯒ ꯅꯪꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯗꯤ ꯈꯟꯗꯅ ꯅꯪꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯤꯖꯔꯛꯈꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯪꯈꯤꯗꯦ. ꯅꯠꯇꯦ ꯑꯗꯨꯒꯤ ꯅꯠꯇꯦ. ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ. ꯂꯤꯛꯇꯨꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯑꯗꯣꯝꯅꯤ. ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯅꯥ ꯂꯨꯄꯥꯁꯨ ꯅꯠꯇꯕ ꯄꯣꯠꯁꯛꯇꯨꯕꯨ ꯉꯁꯤꯐꯥꯎ ꯃꯥꯡꯍꯟꯗꯅ ꯊꯝꯕꯤꯔꯝꯕꯗ ꯎꯖꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯩ. ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥ ꯐꯪꯂꯕꯗꯤ ꯑꯗꯣꯝꯒꯤꯗꯃꯛꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩ ꯄꯥꯝꯕꯣꯝ ꯇꯤꯡꯖꯒꯅꯤ. ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯤ, ꯊꯦꯡꯉꯅꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯀꯩꯅꯣ? ꯑꯁ ꯅꯪ ꯁꯨꯕ ꯃꯤꯅ ꯑꯃꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗꯅꯦ ꯗꯤꯁꯇꯔꯕꯇꯤ ꯐꯖꯅ ꯇꯧꯕꯖꯥꯠꯅꯤ. ꯅꯁꯛꯇꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯤꯒ ꯆꯤꯌꯥ ꯅꯨꯄꯤꯒꯤ ꯋꯥꯈꯜꯒꯁꯨ ꯈꯜꯂꯤ ꯃꯥꯅꯤ. ꯉꯥꯏꯈꯣꯅꯦ, ꯁꯤꯟꯐꯝꯁꯤꯕꯨ ꯂꯥꯏꯊꯣꯛꯈ꯭ꯔꯣꯅꯦ. ꯑꯩꯈꯣꯏꯗꯧꯅꯅꯦ ꯃꯤꯡꯁꯦꯜꯒꯁꯦ ꯈꯔ ꯌꯦꯡꯕ ꯇꯝꯈꯣ. ꯅꯪꯕꯨ ꯃꯤꯡꯁꯦꯟꯗꯨꯗ ꯍꯥꯞ ꯂꯥꯇꯦꯟꯗ ꯇꯥꯕ ꯃꯃꯤꯗꯣ ꯃꯥꯟꯗ꯭ꯔꯣ? ꯑꯦꯔꯥ, ꯃꯃꯤ ꯇꯥꯕ ꯇꯥꯗꯕꯗꯨꯗꯤ ꯂꯥꯏꯊꯣꯛꯈ꯭ꯔꯣꯗ. ꯅꯍꯥꯟ ꯅꯣꯡꯃ ꯅꯠꯇ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯟ ꯊꯠꯂꯝꯕꯤ ꯃꯌꯥꯝꯅ ꯇꯥꯃꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯗꯅ. ꯌꯥꯔꯦꯉꯣ, ꯅꯁꯛꯇꯨꯒ ꯊꯤꯃꯟꯕꯗꯨꯗꯅꯦ ꯊꯥꯕꯜꯗꯣ ꯉꯥꯛꯅꯕꯅꯦꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯅꯤ. ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ. ꯏꯇꯥꯎ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯇꯥꯏꯕꯪꯁꯤꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯪꯅ ꯈꯪꯅ ꯏꯇꯠ ꯇꯠꯇꯅ ꯋꯥꯈꯜꯁꯦ ꯁꯣꯟꯊꯍꯜꯂꯤ. ꯎꯗ꯭ꯔꯦ ꯈꯣꯏꯔꯥꯡꯉꯤ, ꯎꯔꯦ ꯍꯥꯏꯐꯝ ꯇꯧꯐꯝꯒ ꯑꯝꯇ ꯈꯪꯗꯦ. ꯉꯁꯤ ꯈꯛꯇꯒꯤꯅꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯉꯤꯁꯦ. ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯕꯨ ꯈꯪꯕ ꯉꯝꯕ꯭ꯔꯣ? ꯀꯥꯟꯅꯗꯦ. ꯈꯜꯂꯤꯉꯩꯗꯅꯦ ꯄꯥꯡꯊꯣꯛꯀꯦ ꯀꯟꯕꯗ ꯁꯠ ꯁꯠ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯀꯥꯟꯅꯗꯕꯗꯅꯦ ꯎꯪꯗꯨꯅ ꯁꯨꯝ ꯂꯩꯒꯅꯨ. ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯃꯣꯏ. ꯀꯥꯟꯅꯗꯦ. ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯑꯩ ꯉꯁꯥꯏꯗꯤ ꯆꯤꯆꯤ ꯍꯣꯏꯗ ꯂꯥꯛꯑꯝꯕꯅꯦ. ꯆꯤꯆꯤ ꯀꯥꯏꯗꯅꯣꯝ ꯆꯠꯈꯤ ꯍꯥꯏꯗꯅ ꯂꯩꯔꯝꯗꯕ. ꯐꯨꯔꯤꯠ ꯑꯃ ꯇꯨꯍꯟꯕꯅꯦ. ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯧꯕ ꯆꯠꯂꯨꯕꯅꯦ. ꯑꯣ. ꯂꯝꯕꯤꯗꯅꯦ ꯅꯈꯣꯏ ꯍꯦꯔꯣꯗꯣ ꯊꯦꯡꯅꯗꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯟꯊꯔꯨꯔꯦ. ꯉꯥꯏꯈꯣ ꯊꯣꯏꯕꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯀꯃꯥꯏ ꯇꯧꯏꯅꯣ? ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯑꯣꯏꯅꯕꯗꯤ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕꯅꯦ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯍꯧꯗ꯭ꯔꯤꯉꯩ ꯑꯣꯏꯅꯕꯅ ꯍꯥꯜꯂꯗꯤꯅꯦ ꯇꯥꯟ ꯆꯥꯗꯕ ꯖꯒꯣꯏ ꯇꯥꯗꯅ ꯇꯣꯛꯆꯅꯤ. ꯎꯔꯦ ꯐꯣꯡꯉꯝꯗꯕ, ꯎꯗ꯭ꯔꯦ ꯈꯣꯏꯁꯥꯎꯅꯕ. ꯃꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯣ ꯊꯣꯛꯂꯛꯑꯒꯗꯤꯅꯦ ꯃꯤꯠ ꯅꯥꯗꯣ ꯆꯦꯠ ꯅꯣꯏꯁꯜꯂꯒ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯣ ꯇꯥꯍꯟꯅꯤꯡꯕ ꯅꯥꯀꯣꯡꯗꯨꯗ ꯁꯠ ꯍꯥꯏꯗꯣꯛꯑꯝꯃꯨ ꯀꯩꯅꯣ. ꯑꯩꯈꯣꯏ ꯆꯤꯆꯦꯁꯤꯃ. ꯍꯣꯏ ꯏꯕꯦꯝꯃ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯥ ꯃꯈꯥꯛ ꯂꯥꯏꯃꯟ ꯃꯈꯥꯛ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯐꯣꯡꯗꯣꯛꯑꯕꯅ ꯆꯨꯝꯒꯅꯤ ꯈꯜꯂꯦ ꯑꯩꯗꯤ. ꯉꯥꯎꯔꯕ ꯀꯩꯅꯣ ꯁꯤꯕꯨ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ?
Ha? Ha? Kedorogeba? Ngawar mo nang bo? Amado, minta sumulay ra ba? Aduna ne. Era? Adugdi yam ka hena luna khanjaluno. Matang matam lakjagini kaino. Ho matang matamdo, ngaiba ngamdraba. Khaba. Ha? Nang ngaibda yam warabo. Ngaiba ngamdabagi mawongni ne nangisidi. Fai. Hauji ai tarokki yeng. Ai tarokki yeng. Yeng ai tarokki. Pin ga su pai grani. Kai do doino nang toi dubo. Kai man tai sibo. Kai man tau sibo. Ho malang manang na ne. Nungsibi magi mafamdane. Kanagumba mana yam wana khaurang na ngai howe na tambiyu ko. Chatlo. Kada tuna yang na chat. Kada tuna yang na chat. Chatlo. Kada tuna yang na chatlo. Kada tuna yang na chatlo. Chatlo. Kada tuna yang na chat. Chatlo. Kada tuna yang na chatlo. Hey, Kuraton. kanagi kari paw no ne nang na malang bada cheli du bo. Kuraton. Atay ginatida. Ah, Du. Kuraton gi asan ba. Wakal tawa siginida. Magi phongdok na daba nungsiba ama layeba. Yengbada yam waraba. Magi mapau puba nungsitto. Speed khara thuna yang na ba idana fail jigi matheng laram da kura. nang sima lai ma suma tong sagi dreda. Hey, aduga nang shuo phongdok draga di. Kamai nungsi khangdoino. Okay. Pare, topic si change torsi. Ngasi pangthokadaba program jo sida lere. Se, aikoi sidagi chatlani Sanjian Thong Lanthokni. Sanjian Thong Lanthokpaga guest house ki maning pang changani. Guard leibni. Hange ko. Khangani. Ke? My partner. Soide ngamduna pangthok ko. Sige deh, chalake ko. Okay, all the best. Kanano? Kari hang bano? Ngay ko, gila angke. Dari.
Kurator. Noi la'edna. Kurator. Tabak kuding mai pakshare Kurator. Kurator, sida lere. Good. Adu nidana nupam sahib to. Hujik ti thenge adu noi bu karai lei doi ba. Kurator. Kadai da no mafam sa hotel ma yengaga hekta leirogi. Phai. Matam ngi matung inna. Saphagada ma pham yengaga ne lei ba ta. Adu ga ne. Noi gi na sakto. Tongan ba saklon lor ga ne. Thabok sing ase pangthok ka dabni ko. Matam charaba kanda ne. Aine noi gi phana ba soidana singani. Kurator, adudi khoi muk chalage. Pare chalo. Ontung sulak sekreta. Sir, Noi la ba. akhoi sheta pau tab dagi sar gi nakte talak sarvani sir. Kamai ta uno sir. Tawrisini yo. Sir, evidence obe aba poti amta lehudabra. Nongan pungang putok pa doy to. PS ki kambulak tu ni yang ame. CCTV camera recording moi loina pukre. Atay to poti amta lehudu sir. Aigi security na sketch toroga. Porpa amadi laire sida. Asi lokol. Sir, yam tuna phangnaba honajagida. Ngasigidi akhoi mu yogjakharge sir. Yes. Horon jin nuai tino. Siam ta tobigira. Ha, yani. Sidadi asoiba laite. Vone tonda chingbiuba. Dinkai! Tabro! Chisme par dong do putoro. Aidi moy umdo it papa kalorine. Kino, asida lei photo siam tiang ne. To asida lei. Pha pro dong do khongo hai. Yare. Sir, yare sir.
Sinane, noi chathoko. Oron CMD CMAbu ibani susi da kuina leba yara roi. Yauri ba photo do ngarangi duni. Lo, Chasi. Amukta ngaibikho ba? Amukta ngaibikho. Kana lejadraba angangsinggidamaktadi sembibe mapu mahakna tharakpa adomna mara leiraba mirol amagumna mafamsida lakliba karigino pukchen chauraba nang kanano amuktangdi thengnage khanduna ngairakpa kuirabani ngasidi asengbado takpiro mafamsidagi inhena apopa apopisakna naukonduna chaurkiba ai chingkhaiduni ha nangbu singkai asukkuiba matamse nangbu kadaida lairubage amokpina marate khanduna nakoini thawaidana satpa ngamrane adu aidi nangidamakta wadaba ngamdiye Inhena akhoi myangidama wajabada kharada orebasu mateng pangba ngamnabigidama ai mafamse thadokhibane nongyaidi nongyai Nene, aishu yauriye. Nenegi awabadu kuba ngamdabadagi. Koyanina, nenegi awabada kada orsu mateng pangba ngamgudra haidana. Mafamsi thadoka satkibne. Yare, to. Ngasidi nakoy yaurapamsidagi chak chakhoma matang oresu saraga halo. Lao. Changasi lao nongyai. Haima, Thoibi, noi chingkai adala eto. Thoibi, ngasidi apam pam da loi phongdong na hawro. Aya sai da lairu khige. Chiche, ai talle. Ta chingkai. Kaidoino sidia Ta chingkai. oh Ai fruit ama kauramebako ado Thoibi se nga leminaramobako ai fruit om da lauruge. hoi Chau khige. Huidongna manam susut namaga hek thirakpanine. ha kariba kayaiba Se, nangi likse Hoy. pujakro. karigino nang naisi likto lobula koina dumulsha ha karigino ba aibu nangna payama natraga upayama tawduna thuna yang na chanab ta hona duna tale adu kaigino ne tang ne ta na wahi manga tra tang wari sanar matam bidi je kaigino ha kaigino ba Aina kangkanda yade haikrage. thobiya asarfok tang chalaga wari imda sasi Karino. Kari maram laibagino. thobiya vani ko amtang sungsinaraga min ta hata yadre Ha. Aidi nangna mi hapado yawba ngamoy. Nang ek halucho. adudi karamba thabok no nangam duise
ꯊꯣꯏꯕꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯅꯪꯗꯤ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯕ ꯇꯟꯈ꯭ꯔꯕ ꯃꯤ ꯑꯃ ꯊꯦꯡꯅꯗꯧꯔꯦꯗ Kuratonini. Kuraton! Kuraton. Social worker ni ne. Namai ke to lesil une. Sir. Yare to. Kuraton. Pausi am ne tai ne ko. Ha. Ai hak mang na ngak chen dana. Aso contract kaya ma piduna. Ha. Thaba khara to holle. Shell pai khale. Aduga. Housing na ai gi mayokta. Election thengna ba plan tori ne ko ha. Hai. Kanaro. Namang da phaw mangano. Akhoi shar sima. Hai. Makatanu. Napambo masa sinasu. Singa pukki kai su kanjaba sari ne ha. Hai. Nanggi aron ba mati apong mo kudimak ay loy na kangi. Nang siyan pamlay loy ko. Siya. Mai si yam nungai nu pothari ne. Ai, Jingkai. Kuraton yam thajadana kai chapiruino Mapana masagi manakta lakpabu maram hangi si kaigu. Ai, noigi leifamda changurabani. Nongyaina na mafam sida leramgani haidana ai nangbu thibu laibnine. Aduga yam luba wafam amana. Hujikse aikhoi aruba tanfam ama lai. Aduna nanga wafam asi khanagi haidana nangi nanakta lai. Kuraton gi apam do hekta biune amang atong thidana pangthong na ba ai hekto honna jage adu Kuraton ai ke dogjo haibno Ai, ngaiko. Ang tatap ko. Taray pangthok ko yabat tabag natin. Kay dorage Kuraton lamuy makona chaw ma lerbo janga da balay radi numidang among aidrasu hojik hekta Siya masidi angaw ko sidi. Nangi adugo mo nawong na tawdudanine ay ni penjerisi. apokpi masak khangjahodraba orphan home da chawjarakpa aigi phamda di Kuraton si minna ubalaini Photo si nang ningsingi ba natra? Noma numidang amakak. Nataw na lay na siyang uba minister duni. Nangi angam batakta hot na dunang. Mabu karatuna lotion kiba. Ay pami. Aduga. Ako'y natawri ba tabak ko dimak? Mana ako'y iitagta singnagre. Nang amani nong yaibu ko siya na ba hawkrabani. Ngasi hayang simak.
ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤꯅꯦ ꯔꯦꯀꯣꯔꯗꯤꯡ ꯑꯝꯇꯪꯗꯤ ꯅꯪ ꯈ꯭ꯋꯥꯇꯣꯟꯗ ꯄꯤꯌꯨꯀꯣ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯅꯪꯅꯅꯦ ꯅꯥꯊꯧꯅꯥ ꯂꯩꯅ ꯃꯥꯕꯨ ꯍꯥꯠꯄꯗꯣ ꯅꯪꯒꯤ ꯈ꯭ꯋꯥꯇꯣꯟꯅꯅꯦ ꯌꯦꯡꯉꯒꯅꯦ ꯄꯦꯟꯒꯦꯕ ꯈꯨꯔꯥꯇꯣꯟꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯍꯥ ꯅꯨꯡꯇꯤꯒꯤ ꯍꯨꯔꯥꯝ ꯆꯪꯕꯩ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯇꯧ ꯂꯩꯔꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯈꯨꯔꯥꯇꯣꯟ ꯌꯨꯝꯁꯤꯕꯨ ꯁꯦꯀꯨꯔꯤꯇꯤꯁꯨ ꯂꯩꯇꯦ ꯃꯤꯁꯨ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯁꯤꯗꯕꯨ ꯑꯩꯈꯣꯏ ꯀꯩꯗꯧꯕꯅꯣ ꯂꯥꯛꯏꯁꯦ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯩ ꯍꯥꯏꯒꯦ ꯂꯥꯎ ꯐꯝꯂꯥ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯌꯨꯝꯁꯤꯗꯅꯦ ꯉꯁꯤꯗꯒꯤ ꯂꯩꯔꯗꯣꯏꯕ ꯑꯉꯥꯎꯕꯁꯤꯗꯤ ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯃꯇꯝ ꯈꯔ ꯃꯐꯝꯁꯤꯗ ꯂꯩꯈꯣ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯍꯥꯟꯃꯈꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯨꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯄꯣꯊꯥꯅꯕ ꯈ꯭ꯋꯥꯇꯣꯟꯅ ꯁꯤꯜꯂꯤꯝꯅꯤ ꯈꯨꯔꯥꯇꯣꯟ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯣꯏꯅꯦ ꯃꯐꯝꯁꯤꯗꯅꯦ ꯅꯈꯣꯏ ꯅꯅꯤꯡꯇꯝꯅ ꯂꯩꯌꯣ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯇꯣꯟꯅ ꯁꯤꯜꯂꯤꯝꯅꯤꯅꯦ ꯈꯨꯔꯥꯇꯣꯟ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯝꯃꯤꯗ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯍꯥꯎꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯣꯠꯅꯔꯤꯕꯅꯤꯅꯦ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯐꯔꯦ ꯉꯁꯤꯗꯤ ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯍꯌꯦꯡꯅꯦ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯑꯩ ꯊꯦꯡꯉꯦ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯨꯅꯦ ꯆꯥꯛꯇꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯣꯞ ꯇꯧꯔꯁꯤ ꯊꯣꯏꯕꯤꯌꯥ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯀꯧꯕꯅꯤꯗ ꯃꯐꯝꯁꯤ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯌꯦꯡꯉꯨ ꯈꯨꯗꯤꯡ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ ꯑꯄꯥꯝꯕꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ ꯃꯐꯝꯁꯤꯒꯤ
ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯐꯖꯕ ꯀꯌꯥ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯕꯅꯤ ꯉꯁꯤꯒꯤꯁꯤꯗꯤ ꯈꯨꯠꯁꯦꯝꯒꯤ ꯐꯖꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯗꯥ ꯆꯤꯡꯈꯩ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯑꯃꯠꯇ ꯅꯠꯇꯤꯌꯦ ꯆꯥꯝꯃꯔꯛ ꯍꯥꯏꯌꯣ ꯅꯪꯅ ꯑꯁꯨꯝ ꯐꯖꯔꯛꯄꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯗꯤ ꯂꯩꯇꯥꯗꯔꯦ ꯀꯜꯂꯛꯈꯝꯕꯟꯅ ꯊꯜꯂꯕ ꯇꯥꯏꯕꯪꯁꯤꯗ 이나때기 랍나 탐닝다래 낭부 칭리르바 눈시셨던 아이때기 오이닝리바 와칼라 보타팜 강리 닝올기 타모 보비로 아이보 반통 땀나 다독레로이 뿡시기 난부 우두나 잣레게 무시기 반통여우나 다독레로이 뿡시기 난부 우두나 잣레게 무시기 반통여우나 예그나팅 칸가야수 마욕 나가니나 당의 숑한 nungshi wahai do khâu ding wahai oi dam ga da da ching na ji tha do pi do ai bu in tha pi do ai bu kun si gi na tu in ja gi na mi go na na ta 미랑바나때 아이기 누시바 레블라바다 낭나 아이기 다마 미랑바나때 아이기 누시바 레블라바다 낭나 아이기 다마 공파마마 홍나로 Punsi lambi chakmin nasib laune laklone Punsi lambi chakmin nasib nungsiba nangi pamel orongda hingjage punsigi narum thokna khonphambata hongbigano jingjau guna punsigi lingdana nattu injage mapokshi namigun Nangna sum fajarapasida Pukning wakal lady laytadare Kalakhamban na kalaba taibang sida Inatagi lap na thamningdare 칭리르바 눈시셨던 아이때기 오이닝리바 와칼라 보타팜 강비 닝올기 타모 보비로 아이보 반통 땀나
ꯃꯇꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯔꯒꯦ? ngarang minister magi mayum da huran ba changuda thong sangba security duga aiga khara mukna bada khucha leitheki bani ꯑꯗꯨꯃꯥꯏꯅ ꯆꯣꯏꯉꯥ ꯉꯥꯡꯗꯣ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯏꯅꯣ? ꯑꯩ ꯆꯠꯈ꯭ꯔꯒꯦ. Tobiya ayo yo ayo 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 ꯅꯠꯇꯦ, ꯀꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯏꯅꯣ? ꯑꯝꯇ ꯌꯦꯡꯒꯦ. punsisida mama mapa machin manau kanamtana wabinaba lertaba matamsida aina wakhal tarakpada aigidama wabinaba kanasu lerakte nanga thengnaruba matungdagidi phangliba punsi mahosina ngasi aigi punsise sigini khalubda ꯗꯥꯆꯤꯡꯈꯩ, ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ. ꯑꯄꯣꯛꯄꯤ ꯏꯃꯥ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯁꯛꯅꯦ ꯈꯟꯖꯔꯤꯕ ꯗꯥꯆꯤꯡꯈꯩꯅ ꯑꯩꯒꯤꯗꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ. Tobiya Chingkhe Taurisi ho Noi do nungsinari bai duro Kurator Oh nungsinau Okay Oi kaino mu kaidoragi nang toiduna ꯍꯧꯖꯤꯛꯀꯤ ꯃꯤꯗꯨꯒ ꯀꯃꯥꯏꯅ ꯈꯪꯅꯔꯨꯏꯕ? yamna chamba yamna jo pukchil chawba hanida ai amadi ai marup nongya gi damaktadi minna hek uba laini khanjaribani hojik so aina thabak tawjeriba se khuraton si makhadane Tobiya kai Tobiya Nang ngai ko Nang kai chalui Nang Amuk hanna Chingkhay ga unaba yaro Ma kanano Kari tauri haibadu Nang nanadu tarab natro Haima, moi babunga. Kaidaurage, panglaw law biri dubo. Fajana haibadu chattaba Anam kanba mapadugi masanu pini dana Aisu action khar to putai Nayumdo Yamna paninga gadi Aina nangi napang saba nupa ma pigani Khangba Thoibi, kaidaurage, hayo. Kaidaurage haiba, nang babungna nangwanda sukyam saurisibo. 이반이 마팜세 타독두나 가다이데노 마차크라시바. Kaidaurage, hayo. Imada hayo haiba, nang kaidaurage haibane. 이마, 마차기다막다 마마 오이비싱나 방토빵아 모이다바 타바 아마타 레이테 하이키바다이네. 아이시보 난게 폭반나 자나트러보. 또 이마게 토이비 또 야래. 치, 라오 이몽다 장아치 라오. 라오 이몽다 장아치 라오. Nang lakpa yam phare Pochai khara pudau laibani Pabung pop pubuga laini Pabung ne election da khong thangi meda apan bore ka do misakhe Pabung no khwai de luna sana tawri ba Chingkhay ne basi Pabung khangi bra Era matau karamna Adugu madi
ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯑꯃꯠꯇ ꯍꯜꯂꯛꯇꯦ ꯄꯥꯕꯨꯡꯅ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯍꯦꯟꯃꯟꯕꯗꯨꯅꯅꯤ ꯄꯥꯕꯨꯡꯅ ꯄꯣꯛꯆꯕꯅ ꯆꯥꯛꯏ ꯐꯥꯎꯕꯗ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯃꯊꯤꯕꯣꯡ ꯊꯥꯛꯇ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨꯅ ꯅꯥꯊꯩꯔꯝꯃꯒ ꯆꯤꯡꯈꯩꯕꯨꯅ ꯑꯅꯤꯁꯨꯕ ꯈꯨꯔꯥꯇꯣꯟꯅꯤ ꯍꯥꯏꯅꯔꯤꯕꯁꯤ ꯄꯥꯕꯨꯡ ꯀꯔꯤꯝ ꯇꯥꯗꯕ꯭ꯔꯣ ꯊꯥꯖꯕꯤꯌꯨ ꯄꯥꯕꯨꯡ ꯍꯌꯦꯡ ꯄꯥꯕꯨꯡꯅ ꯏꯂꯦꯛꯁꯟ ꯐꯣꯡꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅ ꯁꯣꯏꯗꯅ ꯑꯩꯕ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯇꯣꯟꯅ ꯆꯦꯜꯂꯛꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯅꯛꯁꯤꯟꯅꯗꯨꯅ ꯄꯥꯕꯨꯡꯒꯤ ꯑꯔꯣꯜ ꯑꯊꯨꯞ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯆꯨꯝꯃꯒꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯣ ꯃꯈꯣꯏ ꯑꯅꯤ ꯁꯨꯗ꯭ꯔꯒꯗꯤ ꯑꯃꯇꯪ ꯁꯦꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯩ ꯑꯗꯨꯒꯅꯦ ꯆꯤꯡꯈꯩꯗꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯉꯥꯡꯅꯤ खर चेक्सिन होनगदबनिको पेपा पेपा तौबी यादेको Ngako. Mimang pumang nai da batau no. Sida chana de. Aina kaido baino ba. Ayu raga sena honai je. Tebe. Karigino, miya mangside ikai jadro. Nanga unabagi maram slaite. Wari sanabagi matau sutade. Nang na ingon nagi nathare ga chana bhanai je kaino ha. Nangi nara laite. Lali base. Aigi laibak nane. Aran bato oyutam kraba. Aigi mapok asina lanhan bane. Ai chatlage. Nangi dugma ko chi thangba wado. Ai taning de. Thado, ai chatlage. Nang na ingon da sawbugi maram ai khangbo pame. Ai thuiduk ba kai ba tokidabra su khale. Aduga nang na ingon dagi leiduna chena ba honarbadi. Kaidong nung du sumai pawai. Oh. Adusu ai khangi. Lamdam sida khurato na tawba ngamdaba kai lege ne. Kai lege ba. Huran chinthi aso aso bada mahak chene. Mihat mipun crime kya la chena ba. Khuraton gi achan ba miyoy amana. Tawba ngamoy daba kai lege ne. Maga khangnarami chanarami haiduna aibo popa ipadu phawba khusemgi ro accident da mahak na hakki bane. Laibak thibadi phatraba misak aduna ipa tonba oiduna ngasi phawba leiminariye. Nang na ngangi bo phumdu. Yare. Makha ta bai kanadre. Ai chalage. Hey! Nasarupi kai lei! Kaidorage moi babu adu pingat piri dubo. Aina hangisigi pakhum pi dadana ayu nasarupi kai lei! Madi mai ka da lai tawduna le hawi. Kaidobu yaroge.
ꯂꯥꯏꯔꯤꯛ ꯇꯧꯔꯤ ꯍꯥꯏꯕ ꯍꯦ ꯁꯤꯗ ꯀꯧꯊꯣꯔꯛꯑꯣ ꯃꯥꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯝꯕꯒꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯗꯨꯛ ꯐꯤꯡꯒꯠꯄꯤꯔꯤꯗꯨꯕꯣ ꯁꯦ ꯃꯣꯏ ꯄꯥꯕꯨꯡ ꯑꯝꯇ ꯇꯞꯊꯕꯤꯈꯨꯋꯣ ꯑꯩꯅ ꯇꯧꯅꯨ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅ ꯅꯪ ꯉꯁꯤꯁꯨ ꯆꯤꯡꯈꯩꯒ ꯎꯅꯔꯨꯏ ꯍꯥꯏꯕꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯥ ꯍꯦ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯃꯃꯤꯠꯀꯁꯨ ꯌꯦꯡꯕ ꯁꯥꯔꯤꯅꯦ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯨ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯅꯪ 마가 뭐하든 우너키더라 컴모 나친노 컴모 나친노 이자 보벌 해피로 모이 바보 똑비로 그냥 오게 이자 보벌 똑비로 모이 바보 무시 쿠띠 먹지 능이 아까는 톨 막더니 나는 삐잉이 라우나 메카이르가 핫도 오면디 나시기 톡도 오세 아무나 오르 모이다보네 ꯀꯩꯒꯤꯅꯣ ꯅꯪꯅ ꯎꯪꯗꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯊꯕꯛ ꯆꯠꯂꯒꯨꯝꯁꯦ ꯍꯥꯏꯔꯕ ꯊꯕꯛ ꯆꯠꯄꯒ ꯂꯥꯏꯔꯤꯗ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯨꯃꯥꯏ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏ ꯂꯩꯈꯤꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯈꯨꯔꯥꯇꯣꯟꯗ ꯂꯩꯔꯦ ꯑꯩꯈꯣꯏꯁꯤ ꯃꯥꯅ ꯁꯦꯝꯕꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯆꯠꯂꯣ ꯍꯥꯏꯕꯗ ꯆꯠꯄ ꯇꯥꯕ ꯂꯦꯞꯄꯣ ꯍꯥꯏꯕꯗ ꯂꯦꯞꯄ ꯇꯥꯕ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯈꯨꯔꯥꯇꯣꯟꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯄꯥꯏꯔꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯈꯨꯔꯥꯇꯣꯟꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯤꯁꯦ ꯐꯔꯦꯁꯦ ꯆꯤꯡꯈꯩ ꯌꯥꯝ ꯍꯦꯜꯂꯨꯅꯁꯨ ꯈꯟꯖꯜꯂꯨꯅꯨ ꯊꯣꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯐꯠꯇꯕ ꯊꯕꯛꯁꯤꯡꯁꯤꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯂꯥꯞꯊꯣꯛꯁꯤ ꯌꯥꯏ Khuraton. 치야, 낭기도보 사오리보 가이도로. 왕로 잭벌나 탓방음드라바 마싱야암라바 옅나바나 팅멍음드라바 하이토이싱도라바 이차부. 까나나 마이티바 비름먹기네. Khuraton. Kainone. Ai khang. Nang ya maduga songno ba soina oiramgani. Nahangido. Khuraton sima. Ai, ikairunu. Masi hauna sanini. Malim sida pokiba. Power ba. Akal na thau kaya amagi. Wari kaya am leiribni ne. Aduga nangi dine. Warunu Khuraton leiri sidi. Angaw sidi. Ay nangamadi nongyai unaduna aruba wari khara saba pami. Hoi Khuraton. Pare. Ay chalage. Soidana lauko.
ꯅꯪ ꯌꯧꯔꯛꯑꯦꯗꯅ ꯍꯣꯏ ꯆꯠꯂꯣ ꯁꯣꯝ ꯆꯪꯁꯤ ꯄꯣꯠꯄꯨ ꯀꯌꯥ ꯌꯥꯎꯔꯛꯑꯒꯦꯅꯦ ꯃꯉꯥꯗꯤ ꯌꯧꯔꯛꯄꯅꯦ ꯃꯔꯤ ꯑꯃꯗꯤ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯃ ꯂꯦꯝꯃꯩꯁꯤ ꯑꯦꯂꯦꯛꯁꯟꯗ ꯁꯤꯖꯤꯟꯅꯅꯕꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯄꯤꯁ ꯄꯤꯁ ꯁꯦꯝꯃꯒ ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯑꯕꯅꯦ ꯑꯩꯅ ꯇꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯅꯦ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇꯅꯦ ꯑꯩ ꯄꯦꯜꯂꯦ ꯀꯗꯥꯏ ꯌꯦꯡꯁꯤ ꯄꯣꯠꯇꯣ siya yaine ngasi ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯈꯩ ꯑꯃꯗꯤ ꯅꯣꯡꯌꯥꯏꯒꯤ ꯑꯆꯧꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯂꯦꯛꯁꯟꯗ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ ꯂꯝꯖꯥ ꯁꯔꯥꯟꯅꯁꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯛꯀꯅꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯟꯐꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯛ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯣꯏꯁꯤꯟꯈꯤꯅꯕ ꯇꯧꯔꯣꯗꯅ ꯑꯩꯗꯤ ꯅꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯣꯏꯁꯤꯟꯈꯤꯅꯕ ꯇꯧꯔꯣꯗꯅ ꯁꯦ ꯍꯥꯏꯌꯨꯕ ꯈꯨꯔꯥꯇꯣꯟꯁꯦ ꯅꯪꯒ ꯈꯪꯅꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯇꯥꯏꯕꯪꯗ ꯑꯩꯅ ꯈꯣꯡꯗꯥꯔꯛꯂꯕ ꯃꯇꯨꯡ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯛꯄ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯕꯨ ꯈꯨꯔꯥꯇꯣꯟꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤꯕꯅꯤ ꯌꯦꯡꯉꯨ ꯃꯈꯣꯏꯁꯤꯡꯁꯦ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯣꯠꯅꯕꯇꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯈꯨꯔꯥꯇꯣꯟ ꯃꯣꯏ ꯑꯁꯤꯗ ꯏꯜꯂꯤꯁꯦ ꯑꯩ ꯑꯝꯇ ꯌꯥꯎꯕꯤꯔꯨꯒꯦ ꯌꯥꯎꯔꯨꯒꯦ ꯌꯥꯎꯔꯨꯔꯣ ꯈꯨꯔꯥꯇꯣꯟꯁꯤ ꯑꯩ ꯏꯜꯂꯒꯦ ꯑꯣ ꯍꯧꯔꯣ ꯍꯥ ꯂꯥꯟꯊꯦꯡꯅꯔꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯀꯔꯤꯒꯤꯗꯃꯛ ꯁꯦꯜꯒꯤꯗꯃꯛ ꯆꯈꯥꯎꯒꯤꯗꯃꯛ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯁꯨ ꯄꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯈꯨꯔꯥꯇꯣꯟ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯈꯨꯔꯥꯇꯣꯟ ꯑꯩ ꯈꯨꯔꯥꯇꯣꯟ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯟꯒꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯑꯩ ꯄꯥꯡꯒꯅꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯔꯤ ꯌꯦꯡꯉꯨ ꯑꯥꯗꯒꯤꯁꯤ ꯎꯔꯕ ꯁꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨ ꯇꯨ ꯎꯗ꯭ꯔꯥ ꯌꯦꯡꯈꯤ ꯈꯨꯗꯤꯡꯃꯛꯇ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯇꯅ ꯊꯜꯂꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯈꯔꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯕ ꯉꯝꯅꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯈꯨꯔꯥꯇꯣꯟꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯟꯊꯕ ꯇꯧꯗꯅ ꯄꯥꯡꯊꯣꯛꯅꯕ ꯑꯩ ꯉꯁꯤꯗꯒꯤ ꯍꯣꯠꯅꯖꯒꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯉꯨꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ
ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯔꯗꯪ ꯇꯪꯕ ꯐꯪꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯔꯥꯇꯣꯟꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯍꯤꯡꯕ ꯉꯝꯖꯔꯤꯕꯅꯤ. ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? 이숙 숙타나 너무 웅두나 레르데 그더러게 봐. 하. Nang magi manakta kayang kuina lay kidoino. Magi chak thak charaga kayang kuina hing kidoino. 토이비야, 걔는 낭이 두어. 그라토체. 아이기 디바니. 민우 우발라인. Ay maga loina ba pamdi. Kadawrage mai loi muthatana tawrisina. Kadawrage phang phanungsina tawrisina nangna. Kadawrage nangbo. Ha. 이따 그라톤체. 이코이드 거리군바. 아론바. 아루아빠 타바 크라 레이 해보세. 능 ඛꯪꯕ꯭ꯔꯥ? Adu kupna thigalubugi kanabana kari. Kuratona khoibu awala pala hendana nungaina thambiri. maduna wafam amani. Mana haibu khudimакta achumaran thidana pangthokliba ikhoida. Mana aronba kari thambam thoke. Tao. Nangonda kanana kari injanba yaurge. 토이비 쿠라토니 마차나 비오람래. Tao. Taibamshida aigidamakta nangatana kanamata laite. Aduga nangidamaktashu ainatana kanamata laite. Kuratongi aranba thabaksing pangthoktuna lakliba nang aina. Ngasidi wahangsingdugi pakhum karigi pami. Tao. Nang thobi pura kadaidiro masatkro. Aduga tungda lakadaba khudingmak ai mayokna urage. Itaw. Ai nang mutadokduna khakchaploi. Aigi nungsibi imphalse phatraba kuratongi kubam nungdagi aikoi punna kandaba yade. Matamdo nangna yamna piklingai matamni nangi pabungna lay kidraba batum imay sakini haibada hanna yengbada kana udraba matamni matamduda kuraton natana imay sagini haiduna pambom tingbirakadaba magi marum thopna hinglagadi haugalak iba nangi punsida yai phaboigani khanduna mafam asida ima lairakkibane Matamduda imanu pai matongduna ibu yokpiram lagadi punsise hingbagi mau chap chana leiramgadabani. Ibema haidokpada laibani nang paabong hibanina jirigi ingkholdo thadokduna imphal sida leirakpa kuidringai matamgi warini mafam sida nane nandon nakhura nache nane hanna yengbada kana leitraba matamde Ima hojikti nacha pangan mapung phare mi phatta mapa saba kuratongi yumse thadokduna chakrasiba chakrasima ima ibema ima kari haina korsigene thoibi
ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯣꯏꯁꯤꯟꯈꯤꯅꯕ ꯇꯧꯔꯣꯗꯅ. ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯃꯥ ꯀꯔꯤꯅꯣꯕ? ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣꯕ ꯅꯪ ꯑꯁꯨꯛ ꯌꯥꯝ ꯐꯤꯡꯉꯤꯁꯤꯕꯣ? ꯏꯇꯥꯎ, ꯑꯩ ꯈꯨꯔꯥꯇꯣꯟ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ. ꯑꯗꯨꯕꯨꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯎꯅꯔꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ. ꯆꯤꯡꯈꯩ! ꯅꯣꯡꯌꯥꯏ! ꯅꯣꯡꯌꯥꯏ! ꯅꯈꯣꯏꯕꯨ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯆꯥꯅ ꯏꯆꯥꯗ ꯏꯆꯥꯒꯨꯝꯅ ꯌꯣꯛꯂꯛꯄꯅꯤ. ꯉꯁꯤꯁꯨ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯤ, ꯂꯦꯞꯄꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯅꯣꯡꯌꯥꯏꯅ ꯐꯪꯉꯤꯕ ꯆꯩꯔꯥꯛ ꯑꯁꯦ ꯅꯪꯁꯨ ꯐꯪꯉꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯅꯪ ꯆꯦꯟꯗꯅꯁꯨ ꯁꯨꯡꯀꯥꯟ ꯀꯥꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯐꯪꯒꯅꯤ. ꯀꯗꯥꯏ ꯈꯨꯠꯂꯥꯏꯗꯣ ꯄꯤꯔꯣ. ꯀꯗꯥꯏꯅꯣ ꯈꯨꯠꯂꯥꯏꯗꯣ ꯄꯤꯔꯣ. ꯑꯩ ꯅꯣꯏ ꯀꯩꯗꯧꯔꯤ? ꯍꯣꯏ, ꯅꯪꯅ ꯌꯥꯝ ꯐꯋꯦ ꯍꯥꯏꯁꯦ. ꯅꯣꯏ ꯄꯤꯔꯣ. ꯍꯣꯏ, ꯅꯣꯏ ꯃꯁꯤ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯣ. ꯈꯨꯔꯥꯇꯣꯟ, ꯑꯣꯐꯤꯁ ꯌꯧꯔꯒ ꯑꯩ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ. ꯑꯃꯁꯤꯗꯤ ꯑꯃꯁꯦ ꯑꯝꯇ ꯂꯧꯈꯠꯂꯣ. ꯑꯩ ꯆꯠꯂꯨꯒꯤꯒꯦ ꯈꯨꯔꯥꯇꯣꯟ. ꯆꯣ ꯆꯣ. ꯑꯩ ꯄ꯭ꯔꯦꯁꯃꯦꯟꯁꯤꯡꯗꯨ ꯀꯧꯔꯒ ꯈꯪꯉꯦꯗꯅ. ꯆꯤꯡꯈꯩꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕꯁꯤꯗꯤ ꯍꯛꯆꯥꯡꯗ ꯌꯨꯔꯝꯕ ꯇꯤꯡꯒꯪ ꯑꯃ ꯁꯠꯇꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ. ꯈꯨꯔꯥꯇꯣꯟ, ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯂꯦꯛꯁꯟꯗ ꯈꯨꯔꯥꯇꯣꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ. ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯩ ꯅꯣꯏ ꯄꯥꯎ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯄꯨꯡ ꯀꯌꯥꯗꯅꯣꯅꯦ? ꯈꯨꯔꯥꯇꯣꯟ, ꯇꯥꯕꯨ ꯇꯥꯔꯦꯅꯦ. ꯑꯗꯨꯗꯤ ꯊꯥꯔꯣ. ꯑꯃꯗꯤ ꯕꯣꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯨꯡ 3 ꯂꯣꯝ ꯂꯝꯕꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯅꯍꯥꯟ ꯃꯈꯩ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯝꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯧꯗꯣꯛ ꯀꯌꯥꯗ ꯆꯦꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯈꯨꯔꯥꯇꯣꯟꯅ ꯐꯥꯔꯒ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯇꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯩꯅ ꯊꯥꯛꯄ ꯃꯤꯁꯛ ꯑꯗꯨꯅ ꯂꯥꯡꯗꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥꯅꯣ ꯃꯣꯕꯥꯏꯜ ꯔꯦꯀꯣꯔꯗꯤꯡꯒ ꯅꯥꯟꯊꯣꯛꯇꯣꯏꯁꯤꯕꯨ? ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯅꯤꯗꯅ. Go to Village Mission ꯉꯁꯤꯁꯨ ꯑꯁꯤꯅꯤꯅꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯣꯛ Chief ꯂꯩꯕ Minister ꯍꯥꯏꯁꯦ. ꯌꯥꯎꯅ Minister ꯍꯟꯗꯛꯀꯤ MLA ꯏꯂꯦꯛꯁꯟ ꯀꯌꯥꯅ ꯑꯁꯤꯃꯗꯤ ꯄꯥꯡꯊꯣꯛꯂꯤ꯫ Chief ꯑꯩꯈꯣꯏ Minister ꯈꯨꯔꯥꯇꯣꯟꯅ MLA ꯀꯥꯕ ꯅꯁꯔ ꯍꯥꯏꯕꯁꯦ ꯐꯖꯥꯗꯨꯅ ꯋꯥꯡꯒꯣꯏ ꯒꯣꯕꯤꯟꯗ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯇꯣꯞ ꯂꯥꯎꯅ ꯊꯥꯕꯒꯨꯝꯕꯅꯦꯃꯤ. Go to Village Mission ꯄꯥꯡꯊꯣꯛꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ Continuous Affairs, Food and Public Distribution Minister Karam Shia, ꯅꯪꯅ ꯑꯩꯒꯤ ꯌꯥꯏꯐꯕ ꯇꯧꯔꯤꯈꯩ ꯅꯪꯒꯤꯁꯨ ꯌꯥꯏꯐꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ. ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯁ꯭ꯇꯣꯜ ꯍꯥꯡꯗꯨꯅ ꯄ꯭ꯔꯖꯥꯁꯤꯡꯗ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯊꯣꯛꯂꯕ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯅꯞꯄꯤꯕ ꯑꯅꯤꯁꯤ ꯑꯍꯨꯝ ꯁꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯈꯨꯔꯥꯇꯣꯟ, ꯑꯁꯦꯡꯕꯅꯤꯀꯣ? ꯑꯩꯗꯤ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟ ꯂꯩ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤꯀꯣ. ꯀꯥꯟꯗꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ. ꯍꯣꯏ ꯈꯨꯔꯥꯇꯣꯟ. ꯃꯦꯝꯕꯔꯁꯤꯡꯒ ꯄꯨꯟꯅ ꯆꯦꯟꯗꯨꯅ Go to Village ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯊꯧꯗꯣꯛꯁꯤꯗ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯃꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯐꯠꯇꯕ ꯈꯨꯔꯥꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯒꯨꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡꯁꯤꯔꯕꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯁꯦ ꯀꯟꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯀꯦꯕ ꯃꯥꯒꯤ ꯍꯪꯒꯞꯁꯦ ꯑꯝꯇ ꯂꯧꯊꯣꯛ.
ꯁꯥꯔ ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯩꯝꯇ ꯈꯟꯒꯅꯨ ꯆꯠꯂꯣ ꯀꯨꯝꯃꯨ ꯁꯥꯔ ꯅꯪ ꯀꯩꯝ ꯈꯟꯒꯅꯨ ꯍꯣꯔꯦꯟ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯆꯞ ꯆꯥꯅ ꯊꯦꯡꯅꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯗꯨꯗ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯒꯦꯀꯣ ꯗ꯭ꯔꯥꯏꯚꯔ ꯆꯠꯁꯦ ꯃꯅꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯇꯣꯏꯅ ꯊꯣꯛꯂꯝꯕ ꯃꯤ ꯐꯥꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯅ ꯆꯤꯡꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯗ ꯆꯦꯟꯅꯔꯝꯕ ꯈꯨꯠꯄꯨꯁꯤꯡ ꯂꯣꯏꯁꯤꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯈꯤꯕ ꯈꯨꯔꯥꯇꯣꯟ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯄꯥꯎꯈꯣꯜꯂꯣꯏ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯈꯨꯔꯥꯇꯣꯟꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯊꯣꯔꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ All Manipur Mukna Association ki lamjing makhada Wangu Tampha Lairembi Mukna Association senduna Mapan Suba Tampha Lairembi State Level Mukna Tournament Wangu Tampha Lairembi Laibungda pangthokre Go to village mission Chief Minister Yaunam Minister MLA Kayana Saruk Soidre Ain't tawrisi noi mayam nungainam nine Oh soidabi Courtagi Kaishum Sang Tana Thorakpa Police ki Gypsy Amadagi Chinkai Nanthokuna Sten Kray Thogok Adu Senaba SI Kunjo Thabak suspend Tokre Thogok Adu Thokraba Matung Police na Mafam Kudimak Thiba Humba ki Thabak Sathari Amukana Taramno Chari Makadala Pau Kumbi Kendrigi Manung Kanba Sagan Dagi Suru Taba Napet Hongkong Haraga Sukhangaba Lambi SC PMGSY gi Chalo Sadrem Ma'am Hey noi kai le Ai quarter tele kai torki pong noi pau tarabra Kari pong no pong Chinkai jail dagi nan thok tuna chieng khre Ha Abung adugira Pong adu kamta kambirunu Ma jende leraga hingmudu pamdadana Sijaragi senthropuni kai none Hey Yekna babu line khangan ko Mikup na hum singne layu Tamage Hoi pabung Oh akoy ju police ni noi sa wari sa gi ko Sa akoy di suspend le remina si amu to bidro sa ka sukai de yare chapte thank you chalu ye sa Hai, noi mi masak to khaga yeng yadro. Umtharo Chinkai Sidagidi Kudongtini to later ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯅ ꯁꯥꯔꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯍꯜꯂꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ Chinkai ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯧ ꯆꯠꯂꯣ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯁꯥꯔꯒꯤ ꯊꯥꯖꯕ ꯃꯥꯡꯗꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯍꯣꯠꯅꯖꯒꯦ ꯆꯠꯂꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯔꯒꯅꯨ Matam punamakta nang inatung inina ay leiri haibase nang kakao chalo
ꯉꯥꯛꯇꯪ ꯉꯥꯏꯈꯣꯅꯦ ꯀꯅꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯑꯩ ꯆꯤꯡꯈꯩꯅꯤ ꯍꯥ ꯗꯥ ꯆꯤꯡꯈꯩ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯆꯠꯂ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯗꯥ ꯆꯤꯡꯈꯩ ꯀꯥꯈꯠꯂꯛꯑꯣ ꯂꯥꯛꯑꯣ ꯂꯧꯊꯣꯛꯎꯔꯅꯨ ꯂꯥꯛꯑꯣ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯈꯤꯒꯦ ꯁꯦ ꯁꯤꯗ ꯐꯝꯃꯣ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯗꯨ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯩ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯪꯉꯨꯔꯕꯅꯤ ꯑꯩ ꯊꯣꯏꯕꯤꯒ ꯌꯥꯝ ꯊꯨꯅ ꯎꯅꯕ ꯄꯥꯝꯃꯤ ꯅꯪꯅ ꯊꯣꯏꯕꯤꯒ ꯑꯩꯒ ꯎꯅꯕ ꯌꯥꯅꯕ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯕꯤꯒꯦꯔꯥ ꯃꯥꯒꯤ ꯐꯣꯟꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯄꯥꯏꯁꯟꯈ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯐꯣꯟꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯄꯥꯏꯕꯅꯦ 이마기 넘버두디 ꯑꯩ ꯈꯪꯗꯦ ꯅꯪꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗꯒꯤ ꯃꯥ ꯀꯞꯇꯨꯅꯗ ꯂꯩꯔꯕꯅꯦ ꯐꯔꯦ ꯌꯥꯏꯐꯕꯤꯌꯥ ꯑꯩ ꯆꯠꯂꯒꯦ ꯍꯣꯏ ꯇꯥꯖꯤꯡꯈꯩ La 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 Yeah 토비 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 아이니 징카이니 ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯑꯍꯤꯡꯁꯤꯗ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯎꯅꯕ ꯐꯪꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯇꯥꯟꯐꯝꯁꯤꯗ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅꯗꯤ ꯑꯩ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯈꯟꯗꯅ ꯑꯩ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯁꯩꯍꯧꯗꯒꯤ ꯂꯥꯜꯂꯛꯂꯕ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯑꯩ ꯂꯥꯟꯅꯤꯡꯗꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯟꯅ ꯎꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯆꯤꯡꯅꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯉꯁꯤ ꯍꯌꯦꯡ ꯇꯪꯕ ꯉꯝꯗ꯭ꯔꯕ ꯗꯥꯆꯤꯡꯈꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯁꯨ ꯈꯪꯉꯦ ꯅꯪꯒꯤ ꯅꯔꯥ ꯂꯩꯇꯤꯌꯦ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯨꯔꯥꯇꯣꯟꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕꯇ ꯊꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯥꯆꯤꯡꯈꯩꯕꯨ ꯅꯝꯗꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯈꯤꯕꯅꯦ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯅꯪꯅ ꯅꯤꯡꯂꯤꯕ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯅꯊꯧꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯑꯩ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯂꯩꯇꯤꯌꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯌꯥꯔꯕꯅꯤꯅ ꯑꯩ ꯀꯅꯥꯕꯨꯁꯨ ꯀꯤꯗꯦ ꯑꯩ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯐꯔꯦ ꯗꯥ ꯊꯦꯡꯅ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣ ꯏꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯊꯤꯔꯛꯂꯒ ꯈꯟꯈ꯭ꯔꯕꯗꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤ ꯁꯦ ꯆꯠꯂꯣꯕ
Thoibi. Ai chakrage. Ai chatringaida nang hana chango. Chalo. Ai chalake ko. Changage ko. Da Jingkai, ai changage ko. Da Jingkai chu chat kro. Hey, nang Kylie! Nang Kylie ke! Nama lamchat nai da bitu Kylie. Kylie ke! Narang ayung yum sida kana lai. Kana laki. Kana kawari sana ke! Jingkai kadai da lai. Ayo. Jingkai kadai da lai ke? Ai không để. Jingkai Kylie. Jingkai Kylie ke? Lo tu no kana rồi, siang na yo. Mami kasi yeng chara tu no. Hey, nang na kapsin nam na kasi kana rồi. Ai na mo kasi kami. Ai na hang masin nang na kumana na. Nang dia pabaw nga ne. Ayo. Jingkai kadai da lai. Ai không để. Không ngờ bao giờ Nang không ngờ bao giờ rồi. Nang không ngờ bao giờ rồi. Ayo. Jingkai kadai. Jingkai kadai da lai ke hai bane. Ai ta do. Hey, hey. Macin kan maroon sing ko to. Ada paro. Maroon sing no. Hey, shut up. Nang không ngờ. Không được đâu. Ta do. Ta do. Mama, mama. Kaidaurage duk phingi dubo. Thoibido. Makhoi nupa ani hom changdana phara pura chakre. Kairo haisibo. Kadomdano. Asomdani ma. Pare ne. Si mayam sidagi nangi kaya no logo da bado. Ore la hayang le hekta loro gari poraga. Ko. Yam nungajare sa. Kuraton yam nungajare. Ngasigi di yoga ge. Pare. Yoro. Moi babu. Hey, kay daw re tu yam ping na. Ha? Kay daw re ha bano. Isa Thoibido, mi khara na phadu na pukre ye. Phabo ro moida. Yara, adu ida muk tu kok sarun da. Hanjara kani. Kaino moi babu na haibiri dubo. Ngai kwa atai lai di. Nang mu kana ga kari da laki. Ai di pakat mandana okto ma de hetala abani. Driver ma kok ko ro pa yadro. Mi ugar ka kari han khani. Parabusu patrabusu. Nang she singshoi shoi da na cabinet minister ma gi nupi oi dorobani ne. Adusu kuraton aigi. Mapa mani haiduna. Mapa masida ai kari no khara tananingduna lakpani. Pare. Mama mana tawpham thokpado ai chap chana tawgani. Hey, ngako. Nang sa toy du kai no. Kaino ai police station jatkani. Hey, election corrector ba matam sida ne. Ai ngi no khudong jab long na ba thabuk tong ko. Ko. Ai, korok kai dora. Pamung na 1 number 13 14 gida meeting ama simbiram bro. Sinbani. Mayam laktre nas pe pa ba yang ngang ne. Ash, mayam du ki pian na nang na khara singoro da na. Pare. Phanaba dum siloko. Ai thame. Makhoi mapunggi wafam sibu karino. Nasa nupido leisabine. Ha. Kanagi macha. Hey, kana da pokpano ne. Ima haisa sibu makhoi babunggi kana sunatra bro. Kana suidra bro. Matamduda makhoi babunggi langda. Matamdudadi nangi phajabada ngauroidaba sibu kanano ne. Lupa ahing bangam jaba kuchu takat tekpa unsa
ꯎꯟꯁꯥ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇ ꯁꯦꯠ ꯁꯦꯠꯇꯅ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯅꯔꯟ ꯅꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯣꯏꯖꯕ ꯐꯪꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯈꯨꯠꯁꯦꯝꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯑꯩꯅ ꯍꯥꯠꯈꯤꯕ ꯑꯩ ꯁꯤ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯅꯆꯥꯅꯨꯄꯤ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣ ꯑꯁ ꯃꯣꯏ ꯁꯨꯕ ꯃꯤꯇꯤꯡ ꯐꯥꯗꯤꯡ ꯀꯔꯤ ꯀꯥꯟꯅꯅꯕ ꯌꯥꯔꯦ ꯇꯣ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤ ꯑꯩ ꯄꯤꯔꯝꯃꯒꯦ ꯃꯃꯥꯏꯗꯨ 2,000 ꯆꯠꯄꯤ ꯈꯔ ꯆꯠꯁꯤꯜꯂꯝꯃꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯔꯦ ꯑꯩ ꯊꯣꯛꯇꯧꯔꯒꯦ ꯌꯥꯔꯦ ꯊꯝꯃꯦ ꯊꯝꯃꯦ ꯃꯤꯅꯥꯏ ꯃꯆꯥ ꯆꯕꯣꯟꯅꯕꯣ ꯅꯪ ꯑꯩ ꯍꯥꯠꯀꯦ ꯁꯤꯅꯤꯅꯦ ꯍꯥ ꯅꯪ ꯑꯩ ꯍꯥꯠꯄ ꯉꯝꯖꯒꯗ꯭ꯔꯣ 그다이는 모르시 뭐뭐이 바보 다도 그다이는 모르시 뭐뭐이 바보 다도 토이비 에이 따브라 마마암 자세 아잉터 비자부야 Oi Kuraton. 마마암 자 완전 깝쳐 그래? 꼬로 이빠득이 낭느 알라봤고 너 징크이기 먹고 따 알아봤고 에이, 마마무자 아니막 아마맘 떠이놀라신크라
넌 애기 쩍거로 진카이老再是老再是老 나 진카이 나 진카이 나 진카이 나 제키노 아이 그나가래 하우드노 세아요 아이 그나가래 하우드노 진카이 hꯧ직 ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯆꯠꯁꯤꯜꯂꯣ 마부 다독비라모 마부 비키노 나 진카이 다독비라모 나 진카이 낭잣 빼야로이 아이 그나가래 하우드노 진카이 ngasi haiba numit chimadi thoibi ya wabu si yengaga ai nangbu thadoamage 타독레로이 뿡시기 낭부 우두나 잣레게 뭉시기 빵통여우나 타독레로이 뿡시기 낭부 우두나 잣레게 뭉시기 빵통여우나 옛날 띵칸 가야수 마욕나